Crime reports thorong masibu tabiri basimbu James Hegu jamna taram nok jobaga loinana ikok nona khurumjari. Chamaga taraga nipan suba tangka. Ngasigi tangka gasida Diamond Radio na hanaba sunaba. Ransom karigumba mati yaudaba crime amakak. Mapam masida thokliba crime khram miyamna khangan janana nabagidama. Paudum zaba dumlaba crime di tangka kamani. Ataba singna loksin biba yaba apaba loksin biu. Tamsin biba yaba tamsin biu. Ona tainabada matau tamnanaba amadi awaba tananaba maikay amaromda. Satpi tananabagidamagtasu nalukjari. Miyoiba amana wana haurakliba miyoi adugi thabak aduna mai paklaklaba matamda haurakliba mawong adu kawkhiduna. Phangjadaba chaksa yuthak amada lelakpa ka henba khongthang amada laklabadi wangna pairamba Telangana aroibada nemtharakpagum punsida su khongpham seksel haudrabadi makha tabada matam karisu sangdana lekha takhiba kuihauba natte haiba wafam asini. Chang amada tungmang yengduna apaba khongthang pungning wakhal tana hon aduna matam pumbada mai thiroidaba khongpham amada leinanaba honaba changi. Matau tamlaga khudong chaba kayada irang naduna oijaba kayada tauriba miyoi aduna aroibada karisu apaba oide haibasi miyamna khangnaraba wafam. Aina faringai aina mai paklingagi matamda aigidamak aigi tungdamangda marup ngaktani. Aina khajiktang mo mai thiba horukpa matamdadi aigi marup pumbasu yeknabagi mawong oirakadoribani. Aigi maramda wangangnaba horukadoribani. Aigi haiba ka asida thokpana migi ka da thokpada aigi na lumna longnabagum soikibada soikhre khangna nganna khongthang adu hongdokpada mai thikhrabasu khara makhaidi kanba ngamba yai haibasi miyam punamangna hena khangnaraba wafam. Jordan Belfort chahi kunthra sudriba adugumlaba naha amaka matam amada yamna wana horukiba miyoi amani mahakki mamana mahakpu doctor amo oiba pamlami adubu imung adugi phibam aduna mahakki ningbadu thunganba ngamkidi tasengna makkisu mahak doctor oiba pamkidi paisa yamna paiba mi ama oiba Jordan gi mahakki aningmani mafam matam ama hektada sel tanba haibasi mahakki mafamda ikaiba haibadu oiramdi maramdi mahakki manglandi sen paiba haibasini mahana soroki mataida mit angoba yolam masi kaktasu natana tongan ba pek kaya saduna office ki mafam kayada amadi lambi da chatliba miyoi kayada changduna mahakni yolami thabagasi mahakki apamba makti nati adubu masi maktauba sisu mangonda amangba leiramdi maramdi masina mangonda sel di phangami mahakna khanki aihakki iraibakti ai isana semjagadabani matam manghanbe yadi sel tangadabani haiba wafam asidani asumna matam punamakta mahak wakhan thadaduna lekhi asumna Jordana kanna honaduna company amada yam apikpa post amada mahak matam kharagi tungda thabak yawba hokirami mafam asidagi mahakki mathang kairak adu karaknabagi lambi amadi oirami thawai yawna akhangba kayada mahakna khangdabasing hanglami thoina lam asida mahakna tamludrabasu hangba kalaga mahakki thabuksing asi mai pakna tapna sangsilakpa hawraki mahakki maraibak phaba asi company asida inak khunba macha masu kaya marum yawkirami amadi makhoiga loinaba mahak phanglaki makhoigi ningthijaraba gari kaya sanapotkum sanaba mahaksu matam khara adumak phangjarami masida natana paisa paiba makhoigi looks wangang style kaya mahakna copy tawba horaki mahakna lairaba macha ama oirabasu makhoigi ake amogi mong matau langba ngauthokpa nungairaba punsi amada lenba pamkiba mahakna makhoiga loinaba aduna lambi adomda mahak sangsilaklami adubu mahakki matam asi yawna tienkhirami mahakna yawriba company adu stock market ta down tawrukpadagi mahak company aduda mahak lekha taraki masi khakta natana company adudi yawriba miyoi punamak lekha thaki adubu company adugi yawriba ina kera khunba miyoi sing adudi company adu kaikhrabasu makhoigi sel thum wattaba maramna makhoidadi phibam kaikhiramdi Jordan lambi gi matai amada phamduna aphangba ahongba pochai khara charaga mabuk thannaba honaki adubu masida mahak khak ninganakidi karigumba upai ma tawduna mahak hanagumna hingatpa pamki amadi mahak yamna kanna honaki masigi matungda company amakak Longlen hariba mafam sida apikpa company sing leiba yonbagi business ama mahak yawsilami ahanbadadi mahak mafam asidagi mahak sel thum phangloi haina khalami adubu mafam asida mahakna kok thadabauki company asigi mathawdi tongan ma mafamda leiriba company macha sing asi sel thum paiba miyo singda masibu leina yonananabagi damakta thabak tawbaduni kariguma customer amana call tawruktuna lam adu hangba matamda
mahakna company amada hana thabak torumlabanina madugi haithoi singthoiba technique wangang sangang mibu pelhanba ngambagi mawong mataw aduna karisu leitaba mafam amabu mahakki sendong chauna hapchinduna double fangduna yonba horaki ahanbada mahakna thajaramdaba asiguma thabak asi mai panglaki masidagi mahakna business asida mai hena onsinkiduna mahakki thabak asi asumna saukhatpa horaki asumna New York ki mafam asida mahakna toriba business asida lam leibe yonmagi thabak asida ka hena mahak sendong phangbana mahakki business adu mai panglaki asumna paisa talaktuna company anouba amada mahak yausilage haiba wakhan mahakhanki amadi broker gi form thaduna mahak mafam aduda mahakna talakiba paisa punamak thadaduna company aduda mahak yausanki thabakti ariba adubu company di anouba oibana mahakki thabak asi mathang mai pakpa horaki asumna company aduda yauriba manager amadagi paisa mahang paiba henkalaki mahak masak matau fazaba personality leiba MBA ama tamludrabasu akhangmadagi hangduna mahang hiram asida mahakki thabak asi hena mai pakhalakla ka hena paisa paiba miyoi haibadu oiraki masigi matung matam khara leiraga company adugi CEO oiriba amana fangliba paisa adugi double hena mahakna paisa phangba horaki rocket amagum yangna atya pakna mahangna talakpa paisa na senjau paiba miyoi ama oiraklami masigi matungda model Nidian Karedi kauba nupi amaga khangnaki mahak model asiga luhonglami adubu haini maikhu leiba mafamda mai lei haina bagum mahakna toriba karbar asida mahakna mai pakhalakpadagi mahak tongan ba drug yu amadi tongan ba masak matau fazarabi nupi kaya sijinaba horki masina mahakki mai pakpagi lambi asida mahakki fattaba hainabi lamchat ama oiki mahakna thabak yauriba office asi tasengnamak mahakki office makka chak manana thabak tormi office aduda yauriba mahakna thabak tawba matamda mahakki thabak adun hena mai pakpana mahakki midyang makhada punumak thabak tawba hauraki amadi thabak sing asi mahakmakki office oidrabasu masidagi kanabadi mahakna hena phunglam office adugi mawong matau angakpo oiki thabak suna party tormi thabak suna office manung aduda ithak irangi thabak kaya marom tormi Jordan crorepati ama oirakpadagi arabpati ama oiraki mahakna business matau karamna tawgadagi amadi mai pakadagi haibasi mahakki honajamanna irai laina khangba maramna thabak asida mai pakba helaki adubu akiba leitraba athingba leitraba maning makha hena tamlaba miyoi amana mahakki makok tongalakpa haibasidi masana taba maramasina khantabada aruba leitrabanina aningba khuding mangda lephanba ngamlakpana drug sijinaba ka hena henjilakibana mahak makok chakpa su hoki mafam kayada party sinba helicopter tongma angakpa phangna isingumna paisa haithaduna nungaina harau mathoi kaduna lerami fazaraba kar kayamarum leiduna sanapotkum sanarami atangba firol kayamarum leikhirami masak matok fazabi nupi kaya hotel kaya da puduna mahakki marup mapang singa party kayamarum sinkhira mahakki income asi chahi mada crore lising $5 oirami asumna mahak yamna paisa talaba adugu ngaurubasu mahak pumnamak asi paisa yaudrabadi yaroi khangba maramna paisa tanbadi leplamde bokers kayada mahakna thauna haplami masigidamokta su mahak kanabasu phanglami mahakna siba ghari lupa lising nipupi mahakna seliba coat suit tie asi lupa lising marpupi asigumba arang arak kayagi wari na mahak waisairam mahakki mai pakpada miyoi kayasu angakpo oiki amadi mahakpu matau karamna mai paklibano haiduna matau tamnananabagidamak miyoi kayana matung ilami mahakna mahakki customer sing adu matau karamna pungning olhangadage haibasi mahakki office manungda thabak toriba miyoi singna yamna taklami ahal oraba miyoi kayada matam amada mamal soidana tanglagadaba mafamni haijanduna apang masiduna kanadraba lam kaya namthak tawduna mamal kaya marum hengatna mahak yonbagi thabak leplamde tasengna masi aini yadaba thabak amani asigumba kaya asigi matungda mahakki miyoi kaya marum mahakki matung ilami amadi makhoi su mahakna toriba sigumna mai pakna karbar tormi adubu matam amalaki phana yamna charaba su puk thalakpa leibagumna mabuk thanba hauraki business asida miyoi lising ama hena employee oina yauraki masing lakngamdraba miyoi kaya apang masiba su toklamde mapunsi chupagi tanjaba senphang kaya thadaduna lam kaya arembada leiram amarumda hainaba lei khanghogduna crorepati kaya thorokpa asi makhoina maram chadana aina yadaba thabak ama tawba amadi maduna mai paklakpani haina haina
Maram chadana miyoi amana sen pairakpa haibasi mahakki punsida su tongan tongan miyoi kyana yengsinba horaki. Makoigi company matam punamakta mai paktuna atya pakna wangna leiba asida New York to phongma magazine amada makoigi company sigi maramna phongba horaki. Masigi matungda police na miyeng changba horaki. Adubu chap chaba aranba thabak khangba ngamlamde. Jordan thabak asida nimbu ngangnaba horaki. Police na thijanba kana horaki. Miyoi lising kaya gi complaint kaya lakpa horami. Madagi karisu kanadraba lam kaya mamal yamna makoina minambiduna leihanki haiba wafam asi laki. Police na sakhi tasengna chapchana puthokpa ngamdabadagi Jordan phaba ngamkide. Adubu yamna kupna senarami. Mahaki yamlaba selsing ase New York ki bank ta thamlamde. Masi punamak Switzerland ki bank ta yamlaba sanpham sing thamkirami. Ariba wafam asi su police na khangba ngamki. Asumna ain kaina lepsil liba asigi maramda Jordan police na phakiram. Aseng ba haina nanubagi damak mangoda fana koina haiki. Adubu mahang na haiki di. Aseng ba wapam sing police ta hairabadi nahakin naral kharak nemgani. Aikoina thigatuna aseng ba haibina fabra natraga nang nasana haibina fabra. Wapam asi mangoda haiki ba matamda mahak maral adu yajaragi. Tawbudabu khwaidagi pikpa maral adu kari oigadagi amadi masida kari changbagi haiduna mahang police ko watana bahuki. Chahi adu 2003 dani. Asumna mahaki maral sing adu yajaraba matungda sukna tangi ko na mahakpu chahi ahum khak jail da leibagi cherak piki. Miyambu minamduna mahakna miyamdagi yamlaba senpham sing mahakna matliba asigidama tasengnamak Amerika gi law amanadi chahi kunmanga jail da leibagi rai piraba yai haiduna miyamna panagiba adu sukna tangi chahi ahum khak oiki. Angakpa case amoiki. Chahi ahum leiraba matungda mahak thuraki. Court na rai takiba matamda Laukiba miyamgi senpham sing adu 50% handokadabani haiba si court na rai taki. Mapam amaga chanabi ain manadabagum Jordan na piriba danti asi miyamnati penakidi. Mahangna tawkiba minamba adugidamakta mahangna Wall of Wall Street kauba lairik amakhak iki. Yamna ngakpadi mahakna miyambu minamduna mahaki haisinglaba niyom niti adu sijanaduna mai pakna miyamdagi sel matkiba adugidamak lairik amafungami. Lairik asi fonglubadagi mahak angakpa phangna paisa phangki. Masi khakta natana masigi matungda Wall of the Wall Street mahang iriba lairik asida base tawba film ama puthoki. Film asida su angakpa phangna paisa khomba ngamki. Asumna lairana horokhraba Jordana afaba lambi amada mai pakna thabak adu tawramlabadi mahakki punsi miyamna phidamna pham tamjana pham ama oiramgadabani. Masimakna mahakpu sumiyamna mahakpu lemjana pampiduna mahakki punsibu hena ikai khomnaba punsi ama piramgadabani. Phana hai singduna su mahakna jail da chahi ahum khak leirabasu yamlaba senpham sing mahakna loksin kiba adu miyoi lising cha kaya gi senpham sing 50% handokpada mahakki lehoriba senpham sing aduna singba haibadu konarabasu makha taba Jordan gi punsidi jail manungda leitrabasu mahakpu kanana thajabigadori. Nungairaba punsi ama phangnanabagidamakta aranba tawrubana Jordan gi tungi punsida awafam ngakta oiba tabani. Phana hai singlabasu aranba thabak tawbana karisu kanaba phangde. Matam kharagi nungaiba mikup kharagi nungaiba ake amau nungaibana pik thalaba nisa drug yu matam kharana Jordan gi punsida nungaiba phanglabasu mahakki imung manung mahakki nupiga afaba mari oikide. Aranba thabakki aroiba panthung pham court na sukna tangi sahi ahum khak pikhrabasu Jordan gi punsida demhoriba miyoi sing adugi senpham sing adu singdabadi yagadoribra singdragadi kari oigani. Phana hai singlabasu namthak tawduna miyamdagi sel khongat khiba haibasi mahakki lemhoriba punsi aduna nungaiba punsi ama oibadi kaidong nungdasu oiba yaro. Jordan Belfort ki miyamda minamduna miyamgi yamlaba sel sing matkiduna mahakna ain kaina tawkiba thabak amagi case ni. Tabiriba singi thamoida kari kari phawbibagi afabata maloksin biu phattabadi nakanda thambi. Mathangda case ama puduna lakjage tabiriba singu James Hagrujamna khurumjai.
Sigi crime reports thauramasibu tabiriba singbu James Segurjamna taram nokchabaga loinana ikoknona khurumjari chamaga taraga mapan suba tangka punsigi tangka kayada thogdok kaya thokli thokliba thogdok kayadi aikoi isa isana amatta thajarudaba kaya amasu thokdaba nate maduguma thogdok ama thokpa matamda laman khumningbagi wakhalda miyoibada tattana phawali asumna laurakkiba hatu hatuba khongthang kayana tamthiba saklon ama laurakkiba kaya amasuni adubu leibak amabu oiro laman khumbagi ayabadi leibak khudimukki nagrik amada aina amatta bidi haibasini masi kauthoknaduna pendabagi wakhalna henkhiduna aruba khongthang ama khanthaba tawdana hek thanglubada nungaitaba thawdok aduna maram oiduna punsi chuppa kasum sangda awaba tagadaba adudi aikhoi miyoibana hek kauthokne nungsibada mai paktraba matamda mihatpa ama oibata natana psychotherapist oikiba kaya amasuni asomna tamthiba khongthang amada thangnanaba hatnanabagi plan ama khankiba nungsibada mai paktabagi damak nupi amana laman khumbagi thawdok ama khakni masak matau fazarabi nupi amana nupa amaga mari leinakiba matamda mahaki nungsinabagi khongthang aduna aranba maikei amada chatkiba matamda madubu laman khumnanabagi damak honaba thawdok ama khakni nupi amagi nungsinungol khwaidagi punsida fazabagi tangkak amani asiguma tangkak amada nupa amana nupi amabu thadokpa nupidunu nupabu thadokpa haibasi thokdaba yaudaba nati asiguma khongthang ama lakani haiba wafamsing asi ingkhalakliba kayana khangpham thoi hena awaba tangkak ama oidringegi mamangda nungsinarabasu nungsinabagi chang aduna pankhai ama landana leiba tarabadi phana thamoi aduda maichak phawrabasu maichak adu khara laina khangbadi ngamgani adubu henjin khiba tangkak ama yaurupa matam adudadi nupa oirabasu nupi oirabasu nungsibagi lambida hena awaba kaya marum tholokpa haibasi masana tabani nupa amana nupi amakha khangnarami madu thadokpa matamda nupi aduna madugi damak laman khumba pamki angawba amagi saklonda lakhi karigumba wafam amada mahakna ningba adukhak natana karigumba amata changlamde nupi asigi maming Haider kawi mahakki aningba aduna mahakki firep oirami mahakpu loinaba ngamgadaba malem asida nupa dudi khara atangbo oirami English sing ani da England gi mafamda yok koba mafam amada Haider koba nupi ama ariba sahar amada psychotherapist ki thabak torami Haider hariba nupi asi larik laiso haibi nupi amani Haider York University da psychologist ta mahak drigi phanglabi nupi ama oirami professional oina psychotherapist ki thabak torami wakhal leita draba patient kayamuk mahakna layenglam masi Haider gi yamna pakjaba amadi mahakna sinpam asida yamna mai pakna chatharami adubu angakpa amana Haider hariba nupi asi numidangi Haider gi saglon asiga ayuk nungthinda oiriba Haider gi saglon asigadi angakpa oirami ani asigi mayon asi kuba khunangumna khenarami ayuk nungthildana Haider psychologist ama oina wakhal leitadraba miyoi kaya marum mahakna afaba lambida lamjingduna makhoibu layengbada mai paklami adubu mahak masamakna numidangda nariba asidi kanahagumba amatana khanglamdi Haider biker amagi group leader amasu oirami mahakki loina tinaba nupi kayada numidangda mahakna party kaya marum torami adubu mahakna party toriba mafam asi aronba mafam mahakna orange pitch kauba mafam ama senduna mafam madude hek party pangthoklami nupi amana punsi mahing manadaba ani thokna hingba haibasi angakpo wafam maga loinabi biker mamanabi kayada oida padaba kaya marum mahakki family gi maramda wa kaya pau kaya tamlam madudi mahakki mapa writer amani mahakki mapa detective amani asigumba kaya marum haijanduna mahakpu impressed oihannanabagi damakta marup mapangsingda kaya marum haijin kiram masigi lichat asi mahakki ahan banati miyoi kayada so haijilami loinana angang oiringida wana haurai school da friendship leirakte mi amataga mahakka nakna loinarakte asigumba wafamsing asi mahakna marum mapangsingda haijilami oida padaba wari kaya asina miyamda loinaba matamda mahakna haijanduna mahakpu matam punamakta makhoina pungning singsinnanabagi damakta mina nungsinanabagi damak asumna haijinbu wafam kaya marum asumna haijilami masida natana underworld da leiriba miyoi kaya marum mahakka khangnei mahakki marum mapang oiba kaya marum lei haiduna marum mapang busu sanga chauba makhoi busu kihanbagi thabak chatharami mahakki nongmai makhal kaya marum su lei haibasi tasengna makhoida Haiderna nongmai kaya puthoktuna ulami nongmai makhal sing paiba asi khakta natana second world war da sejana kiba ariba nongmai amasu leirami
nongmai makhal kaya se kapagi training su phanglabi Haider ni nupi amana nongmai kaya thamliba loinana mi laklaga madu display haibadi uthokpagi thabak tawriba asi nupi amana karamba matamda sigumba lichat asi satkadagi mahakki wakhal mahakna khanjaba mahakki kok asi khajitang tongan bani haibasi thabak asi na dumaktai Haider hariba nupi asi mathanta naitom laibi nupi amakhak mahakki ni haibada mahakna loijaba sumna tangi hui ani khak lerami hui sing asi nongma yengsinnanaba amadi mahakna newspaper da Haider na advertisement ama haplami tasengna mahakna loiriba hui sing asi yumda train tawnanabagidama kaukhiba mioi amani matam aduda Adrian kauwa naha masak matau fajaba amakhak lakhi Haider gi yumda thabak lakpaduda Adrian Haider ga yamna naksinaki Haider na Adrian da mahak asi problem ama leiba nupi ni haiba wafam yam tattana hairam adubu Adrian na hariba wafam adu yamna sengna hangdrabasu masak matau fajarabi chung phiran charabi psychologist amana kari fattaba thabak tawrangadagi mahakna leiriba mong matau aduda matam asigi chap charabi nupi amagumna magun watrabi nupi amani haina Adrian na khanki asumna mahana Haider gi thabak kayamarum yum aduda mateng pangami asumna naksinnarakpana makhoi ani asi nungsinabada onthoraki asumna yamna ka hena naksinaraki adubu Adrian Haider gi mong matau asidi mahangna khangba ngamlamde matau karamnadi khangani miyoi amagi wakhanda miyoi amagi thamoida leiriba miyoi amagi mahakki maram chat haibasi nongmanini de khangba yabadi natti asum loinarakpa matamda Haider karamba nupi makhalno haiba asi mijengda nupi amagi mawongda ichamchamna urubasu nupi amagi oifam thokpa mawong matau adu leitaba mahakki wakhan adu ngaihak khaktagi lambi de chatpa yadraga tamthiba saklon amada lawba khankhiba wafam amadagi hongdaba ngangna saknabada waba nupi amani haiba si mahakti tasengna khanglamde adubu wafam sing asi matau karamnadi khangani ahongba kaya adudi tapna khanglakpadi tabani thenglabasu thengna asiguma maram asina naksinnaramma thamoi anigi marida akaiba pirakhi asum nungtigi loinarakpada Adrian na pamdaba thabak kaya tawba horaki thamoi ama penanaba honabada ahanbada mahakki asengba saktam utpangamdrabasu tapna uthorokpada Adrian na angakpa phauki makhoi ani leiminabada nongmai ama adum manakta thamnami adubu Adrian di yamna chamjaba mioi amani mahakki mawong matawdu yamna hinaramthi kaino hedosibo nana nongmai si sum thamisi kaigino maru yawbrasibo yes dear maru yawi nang hatkadoi aduga lam helaba aduga aina haiba yadraba aigi nongmai se loaded ni masina adum kahablabadi nang adum siri mahakki wafam aduda Adrian yamna hinaramdi asumna makhoi ni naksinnarakpada chayol ahum yamna nakna loinaki Adrian Haider dagi lapthoklagi haiba wafam asi mahakki thamoida hehe mahakki hainadaba pamdaba thawdok kaya wahi wata kaya asida Adrian ngamkhai leitana penkhiramde mahakna khalluba nupi adu maithongda uriba aduga mahakna tawthorokpa kaya aduga khenarakpana mahak tumba chaba yakhidi amadi mahak lapthok hobana pharagani haiba wafam asi yamna tattana khankirami Haider na su Adrian gi mawong asi khradi khangki amadi noma mahakna hairami Adrian nangna ise pamdabagumba amataw male aisu khangida nangna ai interest leitre haibasu ai khangi adu haujikti nangna ibu thadoktuna atoppa nupiga karigum mari leinaramlaba nupido nangna pamjabado aina ihan hana aigi nongmaisina bang kaptuna hatkani adugune mathangda nangbusu aigi nongmaisina tang kapaga dum hatkani mahakki wafam sida Adrian amukka hena Haider bu haina kiramdi amadi mahak tasengna Haider bu kibo fawba fawram maram asina mahak thadokpa pamlabasu thadokpa ngamlamde asumna Adrian khangdunu matam kaya lekhi mahak Haider na haiba wafam kaya marum yarami mahakki mapungningi apamadi madumak oiramde nupa nupi anigi nungsinabadi thawai tongalabasu haksangdi amattani haina fawba khanaribani Adrian bu namthabiba tathiba asina akiba pokpuna mahak yamna hinaramde nupi amagi ingba tappa thotpa mengba nungsina wahai wata haiba mahakki pukningbu phathabiba haibadu nupi asida karigumba macha yauti karigumba amagi soirurabasu mahangna tattana haiba wafam singadu mahakki nongmai singadu ututna mangondamak nongmai asina onsilaktrabasu karigumba asoiba tawrubadi nahakpu soidana aina laman khungani haibagi mong matawda ingit kaya marum piram adubu
Asumna matam kaya marum Adrian na khangduna leki. Summer gi matam laki, summer vacation da Adrian New York ta mahaki thabak amagi training tha mari chattaba yadaba tanja ama oirki. Masida Haider su mahak mafam adu da training chatpagi ayabadu mahak su pirami. Adrian na khanki handaki patang asida di mahak su soidana thadukuna lapna leiba yaragani haina khankiram. Amadi chatnana nawagi da mahak sen basaki. Chatnana ba thorko matam da Heather na hairaki. Ay bungay ramuko. Ay sumafam do dalakani. Asum na mahak na Adrian da yamna nungsin haiki. Adrian na hoy. Nang nalakadaba do laktringi da hero. Ay airport ang ngarangi. Asum na Adrian tha marigi khongchatta America da leki. Mahak wakal yamna nungayram. Taseng na Heather gi mafam dagi mahak na pothapam khangdaba punsi amada leiramba adu mahak wakal thokna mahak ki mapunsi maning tamna mafam adu da ning tamna leirami. Mafam adu da mahak na Diane Lomax Kobi nupi ama khangnaki. Mahak su naitom leirabi macha ani chenbi nupi ama oirami. Makoi ani yamna naksinana nungsinaba horaki. Wafam asi Adrian na Heather da lotuna thamki. Heather yamna singba nupi amani. Mahak na yamna lapna leirabasu Adrian na matau karamna lei haiba sigi matangda mahak na khongthang khudima krak krak yengsinduna Adrian bu senaba nupi ama oirami. Adrian gi macha nupi ama leirami. Mahak ti mabungna nupi ama khangnare haiba wafam si khanglami. Maram asina miga wari sanarba matamda aronba khangdokpa heibi Heather na psychologist amasu oibanina mahakna wari saduna Adrian gi machanupida nungairibra matau karamna leli haiduna wari sanarami amadi mabungi maramda hangam matamaduda Adrian mafam aduda nungairi loinana nupi amaga mahakka punsi khongloi semgadore haiba wafam asi Heather da Adrian gi machanupi na wari asi tamthurki matamaduda mahakna masauki nangi nabungdo aina tolo kya nupi budu nang khangra Mahaki yum, mahaki paisa, everything. What he want. Aina mongondo loina piki bangakani. Aduga, mapam aduda chakraga mahanga. Aibu mirairaga nupi imaga mahanga mari lina ba. Yengo, aina ne. Aina mahaki matakta aina kari tobunga mehebido. Yengo, ay lemna tharoi. Mabule khata hangani. Aduga, aibu manghan magidama. Aina laman khungani. Ay mabule khata hangani. Nangi nabugdo. Wafamasi nangna tambiyaro. Aduga, aina mongondo soidana tamgani. Aduga noi masimadi khong mahak aina lemna khaktaro asumna wafam singa simachanu pida hairami masigi matungda Adrian na leiriba mafam maduda Haider chatkirami mafam maduda Adrian na Haider bu airport ta harau taramna ulami amadi makhoine leiriba ka adu da laglami wari sing adu Haider na khangdaba saduna Adrian na karigum amata haikidi masigi matungda Haider na achowa party masilami Anam kanbi mina haibada tadaba mahak na khanbaduna achumbo oire khanba psychotherapist amasu oire bi Haider na wafam sing ase Adrian da haidoktrabasu mahaki mapungning da losinduna kariguma mami amata tadana mahakna wafam sing hodok lamde Adrian na so handak puliba sina aruibani haibu wafam khanki asumna makhoi ani gi achoba party adu loisin kirami Adrian na Haider dagi lapthok pa hoki amadi mahakna amukhana Haider ga pullaroi haibu wafam asit mahakna lepki Haider ge aroibi asaubi haibadu uiki Adrian da mahakna tattana phone call kaya tormi amadi Diane ga maga leinari bo wafam singa sidu wa kaya marum hangami Adrian so haiki nang sunupi amagi fajaba mo matau do kari wali nangi mo du da ipamde matamadu da Haider naik oh hauji dinang ya pamba thunglabani na masigi matungda ina torpodo nang yeng batare dana asumna makhoi ani singna kirami masigi makha tarakpada Diane hariba nupi asida Haider na phone call kaya tawduna kihanba horaki hello kanano aina kari thokrabgi nang ingonda tatna call tawraga ingonda sum yeli bisibu kari gino ei aina tini yeli sa aigi punsi de yeli bise nang ni aidi nungai na Adrian ga leiramba punsi ni aduga nang na Adrian bu aigi punsi de gi phaki banadro nangi na cha ani leidai ne adu aina kari torkani nang khangbro yare ai madugi wadu ingonda changdi amuhana mafam sida call torkon asumna call ase thamkirami Diane school da mahaki macha thinba lowa chatpagi photograph kaya Haider na kaptuna amok Diane da numit nini humni leraga thajin ba horaki amadi makhata na mahapu kihanbagi chithi kaya thajilaki masida sunatana Diane gi macha ani adu da su Haider na kihanbagi thabak chatharami masigi matung da amok Diane da call torki hello Diane nang section na layu ko nangi angang ani do section lo photograph tu mun yeng photograph tu da nang na angang thindok thinjin nang na karma mafam da chatpa ai loi na sene ado nung sidro nangi na chani do nang angang ani do yam na section na thamuko
ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯗꯤ ꯅꯪꯒꯤ ꯅꯗꯥꯏꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯥꯌꯟ ꯍꯥꯏꯈꯤ ꯑꯩ ꯉꯝꯂꯔꯣꯏ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯄ ꯄꯥꯝꯃꯦ ꯑꯦꯗ꯭ꯔꯤꯟ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤꯅꯤ ꯁꯤꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯗ꯭ꯔꯤꯟ ꯍꯥꯏꯈꯤ ꯐꯔꯦ ꯗꯥꯌꯟ ꯑꯩ ꯃꯐꯝ ꯑꯃ ꯁꯤꯜꯂꯒꯦ ꯃꯍꯥꯛ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯏꯗ꯭ꯔꯤꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯍꯥꯏꯗꯔꯅ ꯍꯥꯏꯔꯛꯈꯤ ꯍꯦꯜꯂꯣ ꯏꯗ꯭ꯔꯤꯟ ꯅꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯃꯨꯛ ꯆꯠꯂꯗꯣꯏꯔꯣ ꯑꯗꯨ ꯅꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯍꯥꯏꯗꯔ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯁꯤ ꯅꯪ ꯌꯥꯔꯕꯗꯤ ꯅꯪ ꯇꯣꯛꯄꯤꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯤꯕꯁꯤꯕꯣ ꯅꯪ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯗꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯍꯦꯗꯔꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯆꯦ ꯑꯃꯗ ꯌꯥꯝꯅ ꯀꯨꯞꯅ ꯏꯔꯝꯃꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯍꯦꯗꯔꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯂꯣꯋꯤꯟ ꯅꯥꯏꯠ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯃꯈꯛ ꯂꯩ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯀꯤꯕꯒꯤ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯇꯨꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯌꯨꯝꯗ ꯆꯠꯂꯒ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯛꯁ ꯑꯃ ꯎꯞꯂꯒ ꯗꯥꯌꯟꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯔꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯄꯨꯝꯂꯣꯏ ꯂꯣꯏꯈꯤꯔꯝꯃꯤ ꯗꯥꯌꯟꯒꯤ ꯌꯨꯝ ꯑꯁꯤ ꯍꯥꯏꯗꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯁꯨꯞꯅꯇꯒꯤ ꯄꯨꯡ ꯑꯃꯈꯛ ꯂꯥꯞꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯗꯔ ꯂꯥꯛꯈꯤ ꯄꯨꯡ ꯑꯃ ꯂꯥꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯕ ꯅꯠꯇꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯅꯣ ꯀꯌꯥꯝ ꯑꯁꯣꯏꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯟꯈꯤꯗꯦ ꯑꯁꯨꯝꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡ ꯊꯤꯟꯕ ꯑꯗꯨꯗ ꯑꯦꯗ꯭ꯔꯤꯟꯗꯤ ꯗꯥꯌꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯊꯣꯡ ꯍꯥꯡꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯗꯥꯌꯟꯅ ꯊꯣꯡ ꯍꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯍꯣꯕꯗ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯑꯀꯤꯕꯒꯤ ꯃꯥꯛꯁ ꯎꯞꯂꯕ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯥꯎ ꯈꯣꯡꯕ ꯎꯕꯗ ꯃꯍꯥꯛ ꯀꯤꯗꯨꯅ ꯊꯣꯡ ꯍꯥꯡꯂꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯔꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯕꯣꯕ ꯋꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯀꯨꯝꯍꯩ ꯑꯣꯏꯔꯁꯨ ꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯤꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯗꯤ ꯅꯪ ꯀꯣꯛ ꯆꯠꯂꯣꯗꯅ ꯍꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯣꯏꯗꯕ ꯅꯪꯅ ꯀꯧꯔꯤꯗꯨ ꯃꯤ ꯇꯨꯝꯃꯝꯃꯅꯤꯅꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯆꯂꯣ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯂꯣ ꯑꯁꯨꯝꯅ ꯕꯣꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯥꯏꯗꯔꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯥꯏꯗꯔ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅ ꯕꯣꯕꯇ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯅ ꯕꯣꯕꯄꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯍꯥꯏꯗꯔꯁꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯗꯥꯌꯟ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯈꯣꯟ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯆꯦꯟꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯍꯥꯏꯗꯔꯕꯨ ꯊꯠꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯍꯥꯏꯗꯔꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯊꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯟꯅ ꯊꯧꯔꯕꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯇꯞꯅ ꯊꯧꯔꯝꯃꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯃꯔꯝꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯆꯤꯡꯅꯕꯗꯒꯤ ꯈꯥꯝꯈꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯏꯒꯤ ꯃꯔꯤꯛ ꯀꯌꯥꯃꯔꯨꯝ ꯆꯣꯡꯕꯗꯨ ꯄꯨꯂꯤꯁꯅ ꯎꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯍꯥꯠ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯆꯦꯗ ꯏꯕꯁꯤꯡ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯨꯞꯅ ꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯍꯥꯏꯗꯔꯅ ꯌꯥꯖꯈꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯄꯤ ꯑꯃꯅ ꯁꯥꯏꯀꯣꯊꯦꯔꯥꯄꯤꯁ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯕु ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯍꯥꯛꯅ ꯂꯥꯌꯦꯡꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯍꯜꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒ ꯃꯥꯟꯅꯗꯕ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯔꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯉꯛꯄ ꯑꯣꯏꯈꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯌꯦꯡꯂꯒ ꯃꯍꯥꯛ ꯃꯁꯥꯕꯨꯗꯤ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗꯦ नुपा नुपी की पुंसीदा नुंगसिनबा खंगनबा चानबा पुनमक थेंगनबा ngakten अदुबु नुंगसिनबा खुदिमक थुंगनबरा थुंगनबा खुदिमकति नुंगसिनबरा काइनखिबदि नुंगसिनबा नत्तबरा असुमना हाइदर बोब हालुबगिदमक सही कुनगनिथोय जेलदा लैननबगिदमक राय ताखि हेना चेक्सिना थांगबम थोई खोंथांग पुनमक सोइद्रिङैदा ताकचब नचदे तमजबनी हाइदरगी पुंसी वारी अदुक हाना फत्तबा नुपी अमदि नते हाइदर अदुबु खनखिबा निंखिबा वाफम अमदगी होंगदबा हाइबसिसु ताइबंग मियोइबगी पुंसीदा अफबनी हाइनदि लौदे खरसु होंगदोकपा खरसु होंजिनबा
खुदक की मांग तारीब थौदोकसिंगा इरोइनना चटपा हाइबसि मियोइबगी हौनासानि अयिंग असा खेनबा नुंजो नुंसा लाकपुगुम मियोइबगी पुंसिरी अवोनबनाय लोकसिनबियो अफबसितंग थंबियो लापना अरानबसिंगदी खोंफम अमा खोंथांग अमा अरुबरा अचुम्बरा अरानबरा हाइबसि खंथरगा थांबगी मतम मदुनि खुदोंग थिबा तारबा मतमना अयिगी कनासु यावरोय अतताई ओइना अय इसा खक्तना ताबा ngaktani ngasigidamoktadi matang asida केस asi losinjare mathangda केस ama puduna laksage tabiribasingu James Haigurjamna amuka hana khurumjari Hanana Thasari, Nasigi, Lantoksari crime reports, Tabiri Punamapu. Thank you, Nasigi crime reports, Kurten Kibanamara Morikanda, Punktara Nitoga Mininipu. Hariba Pungza Sida, Inspector Tay, and Nova Tanka, Nasigi Inspector Tay, and Nova Giwari Yamnavaze, Mayapunamak Naiminasi, Aboxi, Lisingamagashum Tara Subatanka, Aboxi, Ahanbasaru, Mayapuna, Puntara Nitoga, Mininiputs at Pamatamda. Mayam the Kusina Zagi, Mayam Punangai Minasi, Hosiki di YouTube Amadi, Facebook Yuena, next place the Lapiu, Makal Matilgi say Kudol Tamzagi, Matamana na Taminasi. Hosiki di Mikukradang Mayam the Laptoksagi, Punamapu, Kurumzari.